Bimola amadi Kumar Kauba matai manau ama leirami. Makhoi anigi sahi manga amuk suraba masanupi amasu leirami. Masanupi adubu moi anina nungsina Thoibi haina kaujarami. Thoibi hauminaba angangaidagi mahakna marol khara thengna thoami amadi mamanabisinga kaya sanamino yadaba naitom oina matomta sanaganba angang oirami. Mama mapa anina magi school kaba yabagi matamsu oire hainaduna nongmadi magi school kanaba wari sanare. Mapa akhoi isase handak sahidagi school salhalasiba maga hominaba angangaidi school loina tamhalani haine. Aisu khalamine ado mase wasu kaya ingangango heba yadi mamanaba mayamga sanaminau su yadi school lu khara thara kanda farakadrana amuk khalini ado amuk fajana waga ningthijana ngangba haira kanda mathangi sahido oina thara sina amuk sumu khali binine yumda khara khara takpiraga thammachirana Handak adum thara sida kana khangni mana wa ingangangu yadribase school da mamanaba mayam loinaraga nganga kusu Asi hainera duna Thoibibu moigi khulgi matai oirapna leiba school amada tharami. Thoibi ahanbai school satpa numittadi yamna kapami adubu nongma nini leiraba matungdadi harauna school satlu haiba yara ami aduga wasu hanaga manadaba mawongda yamna ngangba haura ami. Mama, ai school nungtigi sakit ko. Imanabi amasu ai thengnare ingo. Madi maboksu yamna phai. Aduga ne ai gasu adum phajana sanaminai. Isa Thoibi school satpado yam nungaibrane namanabi dubu kari maming kawe haige nangbu mamingga khangbro. Magi mamingdo aiga manaye. Masu Thoibi kawe haye. Ado Mado suti tharamdaida adum lotpa sengkhiniba Karigi lot ino mabo moi mamana lawbuga lakngena hairameye adugadi sulak laktiye adugi mado school da adum ahing lega layena haye hoi se yare se ado school satlubagi waramani ngaktang tumthoro Asi hairaduna masanupibu ngaihak thiemduna tumhallammi aduga Bimolana mahakki nupagi manakta amuk masagi wari punamak tamami. moi mapa isa nupi se school satlubadagi wa ngang yamna haire pawga yam tammi engmonda aisu khalamine hanagadi manadre mase ado kadi pabu mana taminune mana hairiba moigi school da maga maming sap manaba mamanabi ama yawe mamana lawba laktabagi school da adum ahing le'e na haiye mana pau tamba haitabagi pangang ngangba oiramniye Mathangi ayukta mahausagum Bimolana masabu school da thinduna mahak mayumda halaami aduga masanupidi mayam leiba mafam aduda sangdabida school adugi kachin namada sangduna mathanta sanarami. ai school la ai khoi ani sanaba horase hoi sanarase ai so nang ngaibada warabani ngasaidagi Thoibi matomta kachin aduga magi mamanabini khanjariba Thoibi aduga sanaduna leiringai oza ama sangaktuna mabu kauraami. Nangbu kachinduda kaidawrino bel tare laone nangbo ai Thoibiga sanariye ai lakpa tale maga adum sanage kadaidagi Thoibino kanamsu leite laomi nangbo Oza adunasu angangna haiba wabu khanduna yamna hena khanjalludi adubu classroom aduda angang mayam ama mathang fambadu Thoibidi
ꯀꯅꯥꯝꯇꯒ ꯐꯝꯃꯤꯟꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯊꯣꯏꯕꯤ, ꯅꯪ ꯊꯣꯏꯅꯥꯎꯒ ꯐꯝꯃꯤꯟꯅꯔꯣ, ꯅꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯣ, ꯍꯣꯔꯦꯟꯅꯦ ꯁꯨꯇꯤ ꯊꯥꯕꯗ ꯑꯩꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯤꯖꯗꯣꯏꯅꯦ꯫ ꯑꯩꯗꯤ ꯊꯣꯏꯕꯤꯒ ꯑꯣꯏꯅ ꯐꯝꯒꯦ, ꯃꯣꯏ ꯑꯇꯩꯒ ꯐꯝꯕ ꯇꯜꯂꯦ꯫ ꯇꯨ ꯃꯥ ꯀꯥꯆꯤꯟꯗ ꯐꯝꯃꯒ ꯂꯩꯔꯦ, ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ꯫ ꯑꯩꯗꯤ ꯃꯣꯏꯒ ꯐꯝꯕ ꯇꯜꯂꯦ, ꯊꯣꯏꯕꯤꯒ ꯑꯗꯨꯝ ꯐꯝꯒꯦ꯫ ꯇꯨ ꯀꯥꯆꯤꯟꯗ ꯊꯣꯏꯕꯤ ꯐꯝꯃꯒ ꯂꯩꯔꯦ, ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯑꯁꯤꯁꯦ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯣꯖꯥ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯣꯏꯕꯤ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨ ꯇꯥꯗꯕꯤꯗ ꯀꯥꯆꯤꯟꯂꯣꯝꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯈꯟꯖꯔꯤꯕ ꯊꯣꯏꯕꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯖꯥꯅꯗꯤ ꯎꯕ ꯐꯪꯉꯝꯗꯦ꯫ ꯑꯣꯖꯥ, ꯍꯟꯗꯛ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗ ꯃꯤꯡ ꯑꯅꯧꯕ ꯆꯜꯂꯛꯄ ꯊꯣꯏꯕꯤꯁꯦ ꯈꯪꯕ꯭ꯔꯥ? ꯈꯪꯉꯦ, ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯧꯁꯨ ꯌꯥꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯅꯦ꯫ ꯅꯍꯥꯟꯒꯩꯗꯤ ꯑꯩꯁꯨ ꯌꯥꯝꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯑꯀꯥꯟꯗ ꯈꯨꯝꯃꯨ ꯌꯥꯗꯦ, ꯀꯥꯆꯤꯟꯂꯣꯝꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ, ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯀꯧꯔꯒ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩ, ꯑꯗꯨꯒ ꯊꯣꯏꯕꯤꯗꯨ ꯀꯧꯔꯛꯑꯣꯅ ꯍꯥꯏꯔꯛꯏꯕꯅꯤꯅꯦ꯫ ꯃꯣꯏꯒꯤ ꯃꯌꯨꯝꯗꯒ ꯃꯥꯒ ꯇꯤꯟꯅꯕ ꯊꯣꯏꯕꯤ ꯀꯧꯕꯤꯒ ꯂꯩꯖꯥꯠꯂꯣ? ꯍꯣꯔꯦꯟ ꯃꯃꯥꯗ ꯑꯃꯨꯛꯇ ꯍꯪꯁꯤꯅꯦ꯫ ꯏꯇꯩꯃ, ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯊꯣꯏꯕꯤꯁꯦ ꯑꯉꯥꯡ ꯑꯇꯩꯒ ꯁꯥꯟꯅꯃꯤꯟꯅꯧꯁꯨ ꯌꯥꯗꯦ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒ ꯐꯝꯃꯤꯟꯅꯧꯁꯨ ꯌꯥꯗꯦ, ꯊꯣꯏꯕꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ꯫ ꯏꯇꯩꯃ ꯍꯣꯏꯒꯤ ꯑꯗꯥꯏꯋꯥꯏꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯃꯃꯥꯟꯅꯕꯤꯒ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯑꯗ꯭ꯋꯥꯏꯗꯗꯤ ꯃꯥꯒꯤ ꯂꯦꯡꯒꯥꯗ ꯊꯣꯏꯕꯤ ꯀꯧꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯥ ꯈꯛꯅꯤ ꯊꯣꯏꯕꯤ ꯀꯧꯔꯤꯕ꯫ ꯑꯩꯗꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯕꯗꯒꯤ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯂꯦ, ꯃꯃꯥꯟꯅꯕꯁꯨ ꯇꯤꯟꯅꯕ ꯍꯩꯔ ꯃꯥꯜꯂꯦꯅ ꯍꯔꯥꯎꯔꯨꯔꯒ ꯅꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗꯤ ꯄꯥꯈꯠꯂꯦ ꯏꯁꯥꯁꯦ꯫ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯇꯩꯃ, ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯝꯃꯒꯅꯦ ꯐꯖꯅ ꯑꯝꯇ ꯍꯪꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯉꯥꯡꯈꯩ ꯁꯨꯇꯤ ꯊꯥꯔꯛꯄꯗꯒꯤ ꯊꯣꯏꯕꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯃꯥ, ꯃꯅꯤꯁꯤ ꯑꯁꯤꯗ ꯃꯃꯥ ꯂꯧꯕ ꯂꯥꯛꯀꯦꯅ ꯀꯞꯄꯒ ꯂꯩꯔꯦ, ꯌꯦꯡꯉꯨ ꯇꯨ, ꯑꯩꯈꯣꯏꯗ ꯄꯨꯕꯤꯈ꯭ꯔꯁꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯕꯤꯃꯣꯂꯥꯅꯗꯤ ꯀꯔꯤꯝꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠꯇꯗꯤ ꯃꯍꯥꯛꯀ ꯇꯤꯟꯅꯔꯤꯕ ꯊꯣꯏꯕꯤ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯀꯗꯥꯏꯗꯒꯤ ꯊꯣꯏꯕꯤꯅꯣ? ꯃꯃꯥꯗꯤ ꯎꯗꯦ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯕꯤꯃꯣꯂꯥꯅ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤꯕ? ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯅꯕꯒ ꯌꯥꯎꯔꯒꯦ? ꯃꯥꯅ ꯉꯍꯥꯟꯗꯒꯤ ꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯣ, ꯊꯣꯏꯕꯤ ꯀꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦꯌꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ, ꯃꯃꯥꯟꯅꯕꯤꯒ ꯐꯝꯃꯤꯟꯅꯧꯁꯨ ꯌꯥꯗꯦꯌꯦ, ꯊꯣꯏꯕꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦꯌꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯉꯥꯡꯗ ꯑꯃꯨꯛꯇ ꯐꯖꯅ ꯍꯪꯈꯤꯁꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯁꯦ, ꯅꯪ ꯐꯖꯅ ꯈꯨꯝꯃꯛꯎꯀꯣ꯫ ꯊꯣꯏꯕꯤ ꯍꯥꯏꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯣꯏ ꯃꯃꯥꯅ ꯃꯥ ꯂꯧꯕ ꯂꯥꯛꯅꯦꯅ ꯍꯥꯏꯔꯝꯃꯒ ꯂꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏ, ꯑꯗꯨꯒꯤ ꯃꯥꯗꯣ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯌꯦꯅ ꯍꯥꯏꯌꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯤꯃꯣꯂꯥ,
ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣꯃꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯅꯨ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤ ꯑꯗꯨ ꯃꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯀꯦꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯇꯧꯐꯝ ꯈꯪꯉꯝꯗꯦ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯊꯥꯅꯕꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯊꯥꯔꯨꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯌꯥꯝ ꯇꯧꯔꯤꯁꯤꯕꯣ ꯃꯄꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯗꯣꯛꯇꯔꯗꯔ ꯃꯥꯏꯕꯗꯔ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤ ꯈꯨꯔꯥ ꯃꯥꯏꯕ ꯊꯝꯕꯧꯒꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯔꯁꯤ ꯑꯗꯨꯒꯅꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗꯣ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯈꯨꯔꯥ ꯑꯉꯥꯡꯁꯦ ꯂꯥꯏꯒ ꯑꯣꯛꯅꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯤꯍꯨꯜ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯗꯥꯏꯅꯣꯅꯦ ꯌꯦꯡꯒꯦꯁꯦ ꯄꯨꯄꯨꯅꯅꯦ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯧꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯃꯍꯥꯛꯅ ꯈꯟꯖꯕ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕꯁꯦ ꯐꯠꯇꯕ ꯊꯋꯥꯏꯒꯨꯝꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯝꯖꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯈꯤꯗꯅ ꯃꯁꯥꯅ ꯁꯤꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯊꯥꯗꯣꯛꯈꯤꯕꯒꯤꯅꯤ ꯂꯩꯔꯩꯕꯥꯛꯇꯁꯨ ꯌꯧꯕ ꯉꯝꯗꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕꯗꯣ ꯄꯥꯡꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯞꯅ ꯆꯠꯈꯤꯒꯅꯤ ꯈꯨꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯉꯥꯎꯔꯦ ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯂꯩꯈꯤꯗꯕꯒ ꯌꯥꯎꯕ ꯖꯥꯠꯂꯅꯦ ꯈꯨꯔꯥ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯇ ꯑꯉꯥꯡꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯥꯏꯅ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯂꯩꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯁꯣꯟꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯑꯩꯅ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯑꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯦ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯈꯪꯗꯣꯛꯁꯦ ꯈꯨꯔꯥ ꯃꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯄꯥꯝꯂꯤꯕꯁꯦ ꯃꯃꯥ ꯎꯅꯕ ꯁꯣꯏꯗꯅ ꯄꯥꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯇꯝꯕꯗ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯅꯦꯅ ꯍꯦꯛ ꯍꯥꯏꯅꯦ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯍꯤꯡꯉꯤꯕꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯒ ꯎꯅꯔꯨꯁꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯝꯃꯨꯁꯣ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛꯇ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯌꯨ ꯂꯥꯏ ꯄꯨꯟꯅ ꯃꯥꯒ ꯌꯥꯎꯅ ꯈꯣꯏꯔꯝꯃꯤꯟꯅꯔꯁꯦ ꯍꯣꯏ ꯈꯨꯔꯥ ꯍꯤꯡꯂꯤꯕꯅꯦ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯔꯝꯁꯦꯅ ꯍꯥꯏꯔꯨꯁꯨ ꯍꯥꯏꯅꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯈꯣꯏꯔꯝꯁꯦ ꯊꯋꯥꯏꯗꯣ ꯂꯩꯔꯩꯕꯥꯛꯇ ꯊꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯉꯥꯟꯕꯗꯗꯤ ꯌꯥꯔꯣꯏꯅꯦ ꯁ꯭ꯀꯨꯜꯗꯁꯨ ꯅꯪꯅ ꯈꯔ ꯆꯠꯂꯒ ꯍꯥꯏꯅꯔꯨꯁꯣꯅꯦ ꯍꯣꯏ ꯍꯥꯏꯅꯔꯒꯦ ꯑꯗꯣ ꯆꯪꯒꯗꯕ ꯄꯣꯠꯆꯩꯒꯩꯗꯣ ꯈꯨꯔꯥꯅ ꯈꯔ ꯄꯨꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯑꯒꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯑꯒꯦ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯍꯜꯂꯣ ꯍꯣꯔꯦꯟ ꯄꯨꯡ 10 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯥꯏꯕꯅ ꯍꯥꯏꯕꯗꯒꯤ ꯀꯨꯃꯥꯔꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯀꯨꯃꯥꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯃꯃꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯃꯥꯁꯨ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ
ꯏꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯏꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯤꯕꯅꯤ. ꯅꯨꯃꯤꯠꯇꯨ ꯃꯥꯅ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥꯅ ꯀꯟꯅ ꯍꯥꯏꯍꯧꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯕ ꯆꯠꯄ ꯅꯪꯗ꯭ꯔꯤꯉꯩ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯗꯒꯤ ꯃꯥ ꯂꯩꯈꯤꯗꯕꯅꯤ. ꯍꯦ ꯊꯋꯥꯏ, ꯅꯪ ꯊꯣꯛꯂꯛꯎ ꯂꯥꯎ. ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯈ꯭ꯔꯣ. ꯑꯁꯤꯕꯒꯤ ꯊꯋꯥꯏꯒ ꯑꯍꯤꯡꯕꯒꯤ ꯊꯋꯥꯏꯒ ꯀꯩꯗꯧꯅꯨꯡꯗ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯀꯧꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯑꯝꯃꯤ. ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤꯕꯁꯦ? ꯅꯪꯁꯦ ꯁꯤꯔꯕꯅꯤꯅꯦ. ꯅꯪ ꯅꯁꯥꯅ ꯌꯥꯖꯔꯣ, ꯑꯗꯨꯒ ꯊꯣꯏꯕꯤꯕꯨꯁꯨ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯅꯨꯋꯣ. ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯅꯦꯅ ꯍꯥꯏꯔꯝꯃꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ. ꯑꯩ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯄ ꯉꯝꯃꯣꯏ. ꯅꯪꯒꯤ ꯅꯃꯥꯁꯤꯗ ꯂꯩꯔꯦ ꯇꯨ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯦ. ꯅꯨꯃꯤꯠꯇꯨ ꯏꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯗꯤ ꯁ꯭ꯀꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯥꯛꯂꯦ. ꯅꯪ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯣꯀꯣ. ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ. ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯣ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯖꯟꯇ꯭ꯔ ꯑꯃꯒ ꯁꯤꯕꯤꯔꯣ. ꯑꯗꯨꯒꯅꯦ, ꯑꯉꯥꯡꯁꯦ ꯃꯤ ꯂꯣꯏꯅꯕꯁꯨ ꯈꯔ ꯈꯔ ꯇꯝꯕꯤꯌꯨ. ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯒꯟꯕꯅꯤꯀꯣ. ꯍꯣꯏ ꯈꯨꯔꯥ, ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯩ ꯇꯧꯔꯒꯦ.